Ngai ba ngai ba se masina ikhoi mioi da ko pangan amasung thauna yamna piba nangi punsi da ngasi awaba kaya ama nang labas ko nangi lakadaba matam da ko ngai ba se na kallaba ko nangi lakadaba matam da ko haibadi nangi punsi da nungai ai fa punsi ama purakani haina thajaba piba karigumba matam da ikhoi mioi da ko nangi punsi da nang minute 10 phawba ngai ba ngamdraba nangi punsi da kari su tawba ngamloiba. Hi guys, ngasi su ai anauba wari amaga loinana lakchari ngasi gi wari asi chu yamna interesting oigani wari asi na haudingai da mahausa gumna ai gi video gi screen asi da ubiriba miyoi ase masi kanano haiba kari gumba khangbi ba yauraga di comment section da comment tawduna tapirau ngasi gi wari ase ekhoi gi school gi oja ama gi wari ni bako oja asi ko mas experiment tawba khotpa yamna pamjarami ba posak khudik makta pochai khudik makta experiment yam tawgaliba Nongmadi mana magi school da la putringai da ko mana khan bani banga si di magi school gi chhatra khata experiment taw ge haina mana masi khallaga school gi classroom da changlak laba matung da ko magi school gi chhatra mayam du ko chocolate amam yen bani ba chocolate ache yen ba loiro matung na mana school gi chhatra mayam du da hai bani ba masi gi chocolate che noi gi oijarabani nakhoi gi ni masi nakhoi chaba su yagani adumakku masi chaba gi damakta minute 10 khak ngai ba tagani minute 10 gi matung na nakhoi chaba yagani seni ba masi hairam laba matung da ma se classroom da gi thokhreba matung da ko ngaha ngai raba matung da minute 10 pharaba matung na mana school gi classroom se gi manung da changlak laba matung da mana chhatra mayam da yengba da ko chhatra pumbana chocolate se charam ba chhatra 3 khak thadok laga chhatra 3 khak ti ko mokoina chocolate to cha da bi da ngai na leram bani ba madu uraba matung na ko ngasai gi school gi oja aduna ko chhatra 3 khak chocolate to cha da bi da ngai na leram do mokhoi pumba gi ming se iraga address iraga magi diary da thambani ba aduga suloina na ngasai gi ekhoi gi chocolate cha thok khiba chhatra mayam do mokhoi gi su ming se iraga diary da ko mokhoi gi address su iraga thambani ba aduga matam khara gi matung da ko ngasai gi oja asina ko magi experiment sing se complete tawbagi da makta mana takpi tambi khiba chhatra mayam sing do mokhoi na thambak inghang tawramagani haiba matam asida ko mana ngasai gi diary da i khiba magi chhatra mayam gi list sing do puthok laga ko ahamba mana i khiba chhatra 3 khak mana chocolate pib da cha gi da chhatra 3 to mokhoi gi laifam amasung ming puthok laga mokhoi gi khunai da chatlaga mana mokhoi mayam sing do yenglubani ba yengluba matam da ngasai gi chocolate cha gi da chhatra 3 mak to mokhoi gi punchi da ko ahena thoiba kya ama tawduna ko mokhoi se paisa paiba nungai yai phaba imung ama oina lairam leba ko kana guma khra di business taw kana guma khram di company acho acho da thabak taw madu loiraba matung da ko ngasai gi oja aduna ko magi lemhori ba chhatra ngasai gi minute 10 khang ngai ba ngamdaba chocolate cha gi ba mokhoi gi chhatra mayam do mokhoi gi suming amasung laifam puthulaga mokhoi mayam tu sing do yeng ba chalubani ba chaluba matam ngasai gi chhatra sing do mokhoi gi punchi da ahena thoiba kari amata tawba ngamlam deba nongma gi sura tala chaba khara karkhana gumba khara di thabak ti tawraga ko mokhoi gi salary aduna ko tha se mataw kram ne len gani khot kani haina leiram ba khara middle class family amada mokhoi sing se haibadi mokhoi gi lifestyle do hingadaba punchi se hingli haibagi mong da chatpa lifestyle adu da lerameba ngasai gi oja do mana tawjaning ba experiment mana khangadaba mana lawgadaba knowledge myam sing do madi loina phangleba magi experiment se di complete oreba nakhoi ding haju phawa ngasi masigi wari ase gyan taba ngamlam kireba akhoi mioi bagi punchi da ko ngai ba se masi thauna ama sung ko akhoi da pangan piba nangi punchi da ngasi awaba kya ama nanglabas ko nangi lakadaba matam da ko ngai ba masung thauna ama sina ko afaba kya ama lakhi gani habedi success kya ama oki gani masigi thauna kya ama nangonda piba nangi punchi da minute 10 khak ngai ba ngamdraga di ko nangi lakadaba matam da tha kaya ama chahi kaya ama nang nasa success oibagi da makta nang matau karam na ngai de no chak phawba thonglaba kan da ko munbagi da makta ngai ba mathau tai nangi punchi da di nang success oibagi da makta di kyam gi matik ngai ba mathau ta gani habise nang sana khanjauba kana gumba khara gi punchi da di khaji ngai raga su success oiba yawi kana gumba khara gi punchi da di yamna kuina ngai ba si ugi su mathau tai do ngai ba khaktang kaluba madugi mathak to hona ba su kaluba success soidana oigani ba masi haraga ngasi gi wari ase matang asi da loisin jare kari gumba wari asina nungai bi thoglaga di agi channel ase miam na nungsi video share amasung subscribe tawbirangmu agi channel asi da masi gumba video kya ama tabi ubi ba phangani thengnarase gi mathangi video da matam adu bawu gi tamakta kainarasi tata